ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯍꯥꯟꯕꯗ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯁꯤꯅ ꯀꯩ ꯃꯦꯁꯦꯖ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯀꯥꯔꯠꯁꯦ ꯁꯟꯗꯣꯛꯄꯤꯔꯣꯀꯣ ꯀꯥꯔꯠꯁꯦ ꯁꯟꯗꯣꯛꯄꯤꯔ ꯃꯇꯨꯡꯗ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯁꯤꯀꯣ ꯑꯗꯣ ꯑꯩꯅ ꯂꯧꯊꯣꯛꯏꯉꯩꯁꯤꯗ ꯉꯥꯛꯇꯪ ꯈꯟꯕꯤꯔꯣ ꯀꯥꯔꯠ ꯅꯝꯕꯔ 1 ꯈꯟꯒꯗ꯭ꯔꯥ 2 ꯈꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ 3 ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ 1 2 3 ꯁꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯍꯥꯟꯕꯩꯁꯦ ꯀꯩ ꯍꯥꯏꯅ ꯂꯥꯛꯀꯦ ꯗ ꯁꯤꯆꯨꯋꯦꯁꯟ ꯋꯤꯜ ꯏꯝꯄ꯭ꯔꯨꯚ ꯍꯥꯏꯀꯣ ꯅꯪꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒ ꯁꯤꯆꯨꯋꯦꯁꯟꯗꯣ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯛꯀꯅꯤꯅ ꯍꯥꯏ ꯑꯁꯤꯗꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯥꯔꯠꯁꯤꯅ ꯕꯤ assertive ꯍꯥꯏꯅ ꯍꯥꯏꯀꯣ ꯕꯤ assertive ꯀꯔꯤꯅꯣ ꯍꯥꯏ ꯃꯇꯝꯗ confident ꯍꯥꯏꯇꯥꯔꯦꯀꯣ be confident what you're doing ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗ confident ꯂꯩꯅ ꯇꯧꯋꯣ ꯑꯗꯨꯒ ꯑꯃꯅ compromise ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯃꯦꯁꯦꯖꯀꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯃꯦꯁꯦꯖꯁꯦꯀꯣ ꯑꯗꯣ ꯑꯅꯤ ꯑꯃꯒ ꯍꯥꯞꯄꯛꯀꯦꯀꯣ ꯉꯁꯤ ꯅꯍꯥꯟꯒꯩ ꯃꯦꯁꯦꯖ ꯈꯛꯇꯪ ꯍꯥꯞꯄꯅꯤ ꯉꯁꯤ ꯑꯇꯣꯞꯄ ꯑꯅꯤ ꯑꯃꯒ ꯍꯥꯞꯄꯛꯀꯦ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ yes or no ꯍꯥꯏꯇꯥꯔꯦꯀꯣ yes or no ꯁꯦ ꯁꯟꯗꯣꯛꯄꯤꯔꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯍꯨꯝ ꯂꯧꯊꯣꯛꯄꯤꯔꯁꯤꯀꯣ ꯁꯤꯗꯩꯁꯨ ꯁꯤꯗ ꯂꯩꯔꯦ ꯀꯥꯔꯠ ꯑꯍꯥꯟꯕꯒꯤ 1 2 3 ꯀꯣ ꯑꯗꯣ 1 2 3 ꯁꯦ ꯑꯃꯃꯝ ꯂꯧꯊꯣꯛꯄꯤꯔꯁꯤꯀꯣ ꯑꯍꯥꯟꯕ yes or no ꯁꯤꯗꯀꯣ ꯑꯗꯣ ꯑꯅꯤꯁꯨꯕꯩꯁꯤꯅ there is something better ꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯑꯗꯨꯒ ꯑꯃꯅ don't stop ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕꯗꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣꯁꯤꯅꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ yes or noꯒꯤꯁꯦꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤꯁꯤꯅ ꯑꯩꯈꯣꯏꯅ ꯇꯥꯏꯃꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯊꯕꯛꯀꯤ ꯀꯔꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯀꯌꯥꯝ ꯂꯧꯈꯤꯗꯒꯦ ꯈꯣꯠꯈꯤꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯇꯥꯏꯃꯤꯡꯒꯤꯁꯨ ꯂꯧꯊꯣꯛꯄꯤꯔꯁꯤꯀꯣ 1 2 3 ꯁꯤꯒꯤ ꯑꯍꯨꯝꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯔꯤ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯦꯁꯦꯖꯁꯦ ꯑꯍꯥꯟꯕꯩꯁꯦ you are ready ꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ perfect timing ꯑꯗꯨꯒ ꯑꯀꯣꯟꯕꯩꯁꯤꯅ in the near future ꯀꯣ ꯑꯣꯏꯒꯅꯤꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯗꯣ ꯈꯤꯇꯪ ꯉꯥꯏꯕ ꯑꯃ ꯍꯥꯏꯗꯤ ꯑꯔꯣꯏꯕꯒꯤꯁꯤꯅꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯦꯁꯦꯖꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯇꯩꯁꯨ ꯑꯗꯨꯝ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ